ngasi phong tongan tongan Manipuri siphongsing amasum thokiba thawdong wathoksingdagi maruoibe I pausing khogasaraga Manipur top channel gi mekedi gi myam na thamjagi ahanmada mikhal gi meeting pangthokpa yahankhre road show di thingli India COVID-19 gi Omicron maram oiduna ahum super wave lakhan khibrigi Election Commission of India na lewa sida mikhal gi mari leinaba mifam rally road show na singba January 10 ga manga fawba thingba thamduna lakhibadu road show amadi rally singi oinadi makhatana adumak thingkigani dubu board ki meeting di akaknaba missing yenglaga pangthokpa yaragani hari Election Commission of India na thadorak pastirol amana hai leba asigi mikhal pangthokodoribi state singa sida mikhal ga mari leinaba mifam sing pangthokpa yaragani adubu mifam pangthokodoribi mafam aduda sanaba apunba missing isa da yangkai khaktamak tinba yagani loinana miyoi sahumdagi hena su punba yaroi masida sunatana political party khudimagna COVID appropriate behavior sing mapung fana ngakna sakadabani masida state lenga amadi district magistrate na kupna yengsinduna miyamna COVID appropriate behavior sing ngakna satnaba honagadabani ngasi Election Commission of India na tuan ba virtual meeting sing the Union Ministry of Health and Family Welfare tuan state sing chief secretary Mikhal Pangthokodoriba Goa Manipur Punjab Uttarakhand amadi Uttar Pradesh ki health secretary sing amadi mari leinaba chief electoral officer sing su saru yaduna pangthokhi mifam aduda chief election commissioner Sushil Chandra Election Commissioner Rajiv Kumar Anup Chandra Pandey Secretary General amadi mari leinaba Deputy Election Commissioner kaya saru yaki loinana mifam aduna Mikhal Pangthokodoribi state singa sida oidiba COVID ki phibam gi matangna kupna nainaki hairiba state singa sida vaccine kap gi phibam vaccine gi ahanba anisuba amasum ahum suba dose kapthokibagi sangna singba sing kupna khana nainaki commission asina State Disaster Management Authority na thamliba athingba singi matangna sukupna nainabaga loinana state khudingmaki oiba magi kanglon kya asisu yengsingki asumna mifam asi pangthoknaba tungda hiram kharada warep lokhi warep sing sigi manungsana road show cycle bike rally na singba sing makhatana January 19 fawba athingba thamba karigo phibam phatrabadi athingba si makhatana sathaba mikhal ga mari leinaba miyamgi rally amata political party natraga candidate singna sinhandaba sini masida sunatana lakadoriba mikhal asigi yenglaga miyam tinba mifam sing pangthokpa matamda apunba capacity gi sada yangkhaitamak natragana yamlabada miyoi sahumdigi hena tilhandaba karigumba state adugi masagi oiba SDMA na thokpa kanglon leijarabadi madunga na satkadabani hari mikhal ga mari leinaba thabak thoram sing sathaba matamda political party khudimagna Election Commission of India na thamkiba model code of conduct mapung faranga na satpa masida sunatna thasigi nipanda ECI na thokiba kanglon singadu makhata na ngakna satlanba haibu wafam kaya manum yauri hairibu wafam singa si state amadi district khudimakta mapung faranga ngakna sathanana bigdama mari leinaba authority singna akan bamongda yengsingadabani hainasu serolosina makhatana hairi makasa tarakpoina topa pawmana Manipuri cinema sai yangkai subagi thoram Imphal cinema hall amadigi hena film kaptre Manipuri cinema gi khongset lepkhigadaure Manipuri cinema sai yangkai surakpagi sahi amasukna thoram pangthoklingai manungsida Imphal cinema hall amadigi hena film kaptre Manipur gi commercial film gi khongset matam amada hektamak lepkhibi yabagi akiba leire matam amada Manipur da leiriba tongan cinema hall singa sida mina signa sainaba ngamdana yengnarambadu hawkiba sahi tararumgi mamangdagi mi yengbu lakpugi sang hantaraktuna hall sing matang musilakpa thengnari asiguma sera sida COVID-19 gi laiset lakshin masina Manipuri cinema gi khongset asida hena lebak thiale state asida cinema hall salairiba mi singi apunba body ama oiriba United Cine Exhibitor Association of Manipur gi fongo report amagi matungina matam kharagi mamangda state asida cinema hall ama oibigi masak mathum sunu yawu hall marfu gi mathakta lerami adu hojikti sada yangkai gi mathakta hantaraktuna association asida register tawu hall nifuga teret rom tamak ngaisilak le hari mausadi hauna Imphal da leiba cinema hall sing asida miyoi kullum amadi khara pikpa haibadi Imphal dagi khara thapa mafam sing da leiba cinema hall sing dana yamdrabda miyoi manga dagi tadana thabak pi bangamlamani adu hojik sahi tararung gi mamangdagi cinema hall sing asida mi yengba laknabagi sang tapna hantaraktuna hall sing asi salaiba ngamlaktabani masida maram oiduna Imphal mayol da leiba hall ayamba
shopping mall dukan asingbu onthoknare asiguma sera sida covid-19 gi laiset amuk laksinduna cinema kapa namba utpana singbu athingbu laisin ki ba sinasu hall singa sibu salai di bamadi madura thabak tawduna lerama miyai singna sinpham hongkhina bagi yamna sawba maram ama oiri asiguma phibam sida state asigi cinema hall singa si hingat hanana bagi dama hall singa si matamga sanaba mong da sangbat bagi tangai fadaba lairi hanisu pausina makatana fongdorakli atop paw manamo mayai lambi shutdown gi khongjang asidigi makha satharagani JC थासिगी मपन सखंगनबसिंगना अबुजम जोन अमदि अबुजम ससिकांतबु नोंमैना कापतुना हलमबगी मतंग मयाय लंबी थिंगबगी खोंजंग संगसिनुना लाखिबदु इमोइनो अमदि गांगाय कुमै येंगलगा नुमित निनी कोमथोकलुरबगी तुंगदा हयेंग अयुक पुंग 6 तगी खोंजंग मखा सथरगनि हायना JC gi कन्वीनर वाई रबिना फोंदोरकली पौमीसिंगदा यंगलेम रबिना मखाताना हाय मियारसिगी मतंग ngasi फाव लेंगा अमदि पुलिस डिपार्टमेंट असुंबा लंगला लंजिन अमा फाव पुथोकपं ngमदबा सिगी येंगलगा खोंजंग असि मखा सथनबा थौरांग पखतपनि खोंथांग सिगी मनुंगसना अयुक पुंग 6 तगी हौरगा नुमिदांग वायरम पुक मंगा फावबा नुमित खुदिंगी मतम कक्तना मयाय लंबी थिंगनि अथिंग सिगी मनुंगदा लाइनिंग लाइसोन अना येक मई इसिंग नसिंगबा essential servicing gi oina di komthokani athuba matamda lenga sina miyara sigi langla langjen puthokuna miyam da khangan gadabani madu natrabadi makha taba ahen ba akan ba khongjang kya sangsinana ba sem sare tha sigi taraga homdoi da samuro kaithel JAC CSO student organization amadi maina pai bising goiba apon mamifam ama pangthok tuna warep kya lokhi warep sing adu gi manung sananga si faw miyara sigi matangna manipur police amadi lenga na JAC amadi miyawna pamliba adugi saruk maset ma faw thabak to onthurok tabasi akan mamona kanem tawi laikhidraba miyani manipur lenga na mataw karamna BJP gi worker ne haina hatu lauthok ni bano miyara sibu karigidam political ga mari leinaba mihar am oina lebak miyam du ohan bikhi bano haibigi maram lenga na singda phomthoi abuzam zona ma dia abuzam sasikant mihata senari ba khudima lakli janawari taragatru fab gi manungda phabiduna kari maram gi dama khat ki bano haibu miyam na khanga dabani loilena logi ba lokhapam thokpa thabak sing lokhat kadabani haibu wapam sing phongdok ki ba laikhrabani hansu pausna makhatana pali atopa pawmana Indian Army gi anoba uniform sindokpa hokre Indian Army singna sijenagadaba anoba uniform ngasi Indian Defence Force gi humdraga mari suba Foundation Day gi thoromda miya mamang utuna sijenaba hokre Delhi da leiba parade ground of phongthok ki ba thorom sida Indian Army gi parachute regiment ki team amana anoba uniform setuna parade sakhi asum uniform asi miya mang ngasi ahan boina utkibani anoba uniform sida hanaga manadaba mawongda digital camouflage habli uniform asi British Army na hauju sizinari basi ka yamna mane haidi panma yabri Indian Army ki uniform asi sahi kya gi mamang gi haunu sizina duna lakhi bamadi amuk fawbo hongdoraktri bani nawna putholi bu uniform asi lakhi bu August ha fawbo gi manungda army sing sizina gani haidi hanasu pausna makhatana su phongdorakli makasa tarakpoina to papamna weightlifter Psycho Mirabai additional ASP gi thaupu ba hokre Hawkiba kumza English singaniga kunga mathoi Japan gi kunung Tokyo ra pangthokiba Tokyo Olympic 2020 da weightlifting masana da silver medal phanglakrabi Psycho Mirabai sano ngasi Manipur police ta additional ASP sports oina thaupu baukre maki thausinabagi thoram amangasi Babupura da leiba CM secretary ta chief minister masamak saruk yaduna pangthokre thoram sigi matang chief minister na Twitter ra thagalakpa post amada hai leba sigi yamna sakthoksaninga oiba sanare ama oiriba Olympian silver medalist Psycho Mirabai sanu nangasidagi Manipur police ta additional ASP SARS pu hoduna maki office ta laklamba si yamna nungaiba phawi panma yabadi weightlifter Mirabai sanu Tokyo Olympics game 2020 da weightlifting masanagi kg nifu category da silver medal phangma ngamlakhibani hariba event asida mahangna sports ta kg marfu taret amadi clean and jerk ta kg samaga taraga manga puna kg saniga ni thangatuna mana si phangla ngamlakhibani event adu da saina gi weightlifter hauji ohuina gold medal Indonesia gi Windy Cantina Aishana bronze medal phangkhibani ningsing mayabadi Psycho Mirabai sanu Imphal East district ki manungsana leiba nongpok aksing dagini ma clean and jerk event asida kg samaga taraga mapan thangatpa ngamduna world record thamliba sanaroi amani ma hana Indian Railways ta thabak taramani ma na
Olympic Games asigidamak yamna kana training sa tharingai marakta hawkiba kumza English singaniga taraga nipanda khwangi sarukta sokibadagi matam sana leng se thaduna leirurubani ma Imphal leiba sai center dagi masana asi sanaba horakibani Olympic Games asigi mangzawnana ma hawkiba sahi manga asida mayumna supnagi sayol manga khaktamak tholakibani atai atopa matam sing mahaki training da mapung fana thadaduna Olympic Games mana phama ngamnaba leptuna honnarakhibi sanaremani mahaki haising mamadi honaba kanba matawadu yenglaga Olympic Games soidana mana phalakpa yai khanbadagi kumza English singani ga taraga tereta leba sigi target Olympic podium scheme da lakshin kibani mauna training sa tharingai matamda muscle gi sarukta asoi bakhra leiba amadi training da award pe kya leiri badu main khanaba leba sigi Prime Minister Narendra Modi na mapu USA da thaduna training to hon kibani hain supali makhasa tarak poina to pawamana social media da lana sandoktu na mingsa thina bo honarak palebak thibani Kairau Assembly Constituency ki manung sanba Kairau Bitra Awang Laikai dagi Ningthaujam Herojit Kauba amagi mayumna sakangdaba singna numai kapsilamba thawdok ki matangda Kanglei Phang Kauba Facebook account amada thamlakhiba wafam ACC da Mikhal Thengnana ba sem sariba MD Nasiruddin gi hiram amataga mari leinade thawong adu ma ki mingsa thina bo honabani haina Election Committee for Independent Candidate Alhas Nasiruddin 6 Kairau AC na phongdorakli Kiamwe Muslim Awang Laikai dengan si paumising unabama da Election Committee si Vice President Ahmad Ali Nahai Kairau Bitra Awang Laikai dagi Ningthaujam Herojit ki yumda numai kapsilamagi thawdok amadi leinana hairiba Facebook page asina ACC da mereb oina ba sem sariba Nasiruddin gi mingsa thina ba wafam kya phongdorak palebak thibani thawong aduma akan mamona kandem tawi mereb oigidoriba Nasiruddin gi worker sing marakta Kanglei Phang Kauba worker amata yaudi asigumba Kanglei Phang hairiba account si sabsana masa amadi lefam khanglabadi maki mathak mari leina singna logyo ba thapol lokatpada ai hakna mapung phana sawarkani hiramasida Home Department sa athuba matamna asuma puthokpiyo hainasu pawsina makhatana phongdorakli Atopa pawmana Nilakanta mihata sienaba sing laikai de lehendaba wareb laure awang huwa bakai development committee Hawkiba kumza English singaniga kunga mathugi November kunga mathuida asiba haksang oina fangkiba sagol sim Nilakanta gi misid sienaba miyai sing awang wabagai da makhatana lehendanaba laikai miyamna wareb laure haina awang wabagai development committee na thadorakpa sirol amana haidi Sirol Sinahai Sagol Sim Nilakanta Mihat Kamari Lenana ngasi awang wabagai community hall da awang wabagai development committee advisor committee signing club amadi maira paibina punna sinduna miyamgi mifam ama pangthoktuna ware pasi laukibani mifam aduna Nilakanta Mihata sinaba khulasigi miyoi sing amuk hana khulasida lehendana ba yanaki Nilakanta Mihat ki asumul lalang jin puthona bo hona ringai sera sida ma ki mung munungi miyoi sing oriba Purisabam Siamo say Humfugamanga, Sagolsem Ongbi, Murka Devi say Nifugamanga, Sagolsem, Vidyasagar say Kunganitui, Sagolsem, Romeo say Kungamatoemadi, Sabungbong, Balesor say Kungamatu, Haribami Singasi, Hawkibun, Mikanigi Mamandigi, Mayum Tadok to Nomapam Hangana Sacre, Mahoy Singasi Pulisna Fanaba, Tirabasu Pabangam Dre Haina, Pausna Sumakatana Fondorakli. JC Awang Wabagai Development Committee, Advisor Committee, Signing Club Amadi, Maira Pai Binathasi, Kungunithugi, Matata Pankriba Miyai Singasi, Laknaba, Kaubuda Sut Lakitre, Maramaduna, Kanagumana Miyai Singasi, Tangnarabdi Makoibu Sangza Pampigan Omadi, Manakna Police Station, Paupi, Lunana, Makogi Lepam Tapangama Miyai Cinematic Saba Oamal Pigani Hanesu, Siroladuna Su Makatari, Atop Paumana. ICU facility laitana operation tawrubadagi nupi ama sikhibaga mari lainana doctor ohum conviction pikre ventilator ICU amadi miyoibagi punsi kangadaba equipment sing yaudana nupi ama operation tawrubada laikidabagi thawdu amaga mari lainana ngasi Karnataka gi judicial magistrate first class Bidar district na doctor ohum nupi adu hatpagi mara laire haina lathokre Karnataka ki Bidar district ki judicial magistrate first class court ki additional senior civil judge Abdul Khadarna Dr. Raja Sri Sai Kuntraganitoi Dr. Baijnath Sai Kumfugamanga amadi Dr. Saibana Sai Yakhaganitoi bu IPC ki section 304 amadi 43 ki makhada mishigedu ki mara laire haina conviction pikibani conviction ahumasi fine oina lupa lising tara thian baga loina sahi ani jail laidana fadok pikre Case asida laikidraba Sambavati Hariba Nupi Hokibu Kumza English Singa Taraga Mari October Taraga Nithuida Source Root Nursing Home da laparoscopic
assistant vaginal hysterectomy operation की दमक एडमिट तौखी कोना कन्विक्शन पीखरब डॉक्टर अहुम असिना हारिबा ऑपरेशन अदु प्रो ऑपरेशन तौदुरंगै ममांगना तौगदबा सेक्शन थरंग लखोतना नुपी अदुगे हक्सांगी फिबम येंगलुबा तौदना अमदि हॉस्पिटल अदुदा वेंटिलेटर की खुदोंचाबसु लेतना ऑपरेशन सथखिबनि हानसु पल्ली मखा चथरकपोइना तोपा मरुएबा पाउ खरा म्यामना तेंदक थमजगे मिखल नुमित निफुगा निथोइनि खक्त ngairabसु वैक्सीन चादा 57.41 दगी हेना कापथोक्ट्री पॉजिटिव अमसुम पॉजिटिविटी की सांग लेप्तने हेनगलकपदगी म्याम पुनबा याबगी मसिंग नहौनना लौथोरकले नौना मियोय सामग यंखैगि निपान पॉजिटिव ओइकि मियोय अनि सिखि ताम लुचिलंगलाब स्टेट मरिगी लेजिस्लेटिव असेंबली सिंगल लोइनेना मणिपुर याउन अपन स्टेट मंगागी असेंबली कंस्टिट्युएंसी सिंग मिकल पांगथोकदबा मतम इलेक्शन कमीशन ऑफ इंडिया ECI ना थासिगी निपान लाथोखरबा मतुंगदा मिकल पांगथोकदरिबे स्टेट मरिदा तौनखिबगुमना मणिपुर गी सु नुमितुमक्तदा चीफ इलेक्टोरल ऑफिसर CEO मणिपुर मिकल गी मतम लाथोखिबा सिगा थाना नुमित तरेनी सुजुलंगलाबा फावबदा ECI ने मिखल पांगथोकदबा स्टेट सिंगदा कोविड वैक्सीनेशन की थबक यारिबा मखै थुना कापथोकफम थोकपसिंग कापथोकनबा हंजिन खंगनखरबसु मणिपुर गी फेब्रुवारी 19 पांगथोकदरिबा अहान फेस की मतम सुकनतगी नुमित निफुगा निथोइनि खक्त ngaisilaklabसु ngarang फावबदा मणिपुर की अपुनब डिस्ट्रिक्ट तरागा तरुकी ओइना कोविड वैक्सीन कापथोकपगी सांग फर्स्ट डोज निना सार 57.41 खतम ओइरिबगा लोइना सेकेंड डोज की सार 43.47 खतम ओइरि हैन सुपल्ली अमरोमदना बीजेपी की टिकेट की वहाउदा अमुकसु वरु नुंजु थोकदोरिब्रा अनौब खुनराकपम बीजेपी मंडल ऑफिशियल ओइना मसक खंगदे अमरोमदना बीजेपी ना अथुबो मतमना सेंगदोकदबनी कादा अमरोमदना खुनराकपम की टिकेट फंगब मियोयदा पुलप सगोनबा वरेनरे मंडल नुमिखरानी की ममांगना बिष्णुपुर डिस्ट्रिक्ट बीजेपी मंडल की ऑफिस डिस्ट्रिक्ट असिगी ओइना पार्टी असिगी करंबे इंडिपेंडेंट कैंडिडेट पार्टी की टिकेट पीगदगी हाइबगी मतंगदा ओपिनियन पोल लौबगी थबक सथखिबदा सयेनबा थोलकपदगी नुमै राउंड क्या कापथोखिबगी थाउदोक थोखरबा मतुंगदा खुनद्राकपम एसीदगी अदुगुमा थाउदो अमुक हना थोलकदरा हाइबगी सिंगनबा लेरे खुनद्राकपम एसी की मियामना बीजेपी की मंडल अनि थोकले हाइबगी सयेनबा लेबिगनो मंडल अनि थोप लेते एसीएसी द नौन सेमलिब खुनद्राकपम बीजेपी मंडल ऑफिशियल ओइना मसक खंगबा लेते हाइना खुनद्राकपम बीजेपी मंडल की वाइस प्रेसिडेंट निंगोमम रंजन फोंगदोक्रे सोहाइदि वफम सिंग असि युमनाम खुनौद लेब खुनद्राकपम बीजेपी मंडल की ऑफिस दा सेक्रेटरी इंफॉर्मेशन एंड पब्लिसिटी खुनदोंगमम अनन्ना थोलकपा सिरोरामनसु मखाताना फोंगदोरकली अमरोमदना बीजेपी ना अथुब मतम सेंगदोकदबनी कादा बीजेपी मणिपुर हाइब फेसबुक पेज अमदा कोलिजन अगेंस्ट ड्रग एंड अल्कोहल कादागी अवेयरनेस प्रोग्राम अमगी फोटो हापसिंदुना बीजेपी की एक्सिपमेंट ओइना मियामदा लाना उहनब थवोंग कादाना अकन ममुना कनेम तवी अमसुम मसिगी मताना बीजेपी मणिपुर प्रदेश ना अथुब मतम लाल हेन मियाम खंग सेंगदोकदबनी हाइरि हेनसु पाव अमनसु मखाताना पलकली अमरमदना खुनद्राकपम की टिकेट फंगम मियोदा पुलप सगोनब वरेनरे मंडल खुनद्राकपम असेंबली कंस्टिट्युएंसी हौजिक लेरिबा बीजेपी की इंडिपेंडेंट कैंडिडेट तरुना मखोगी मनुंगदा पार्टी न मिरेप ओइनबगी टिकेट पिरक मियोदा अमत ओइने सगोटपदा यानरे हाइना खुनद्राकपम बीजेपी मंडल की प्रेसिडेंट कांगबम हेमंताना फोंगदोक्रे हाइना सुपलकली अतोप पावमना से मिनिस्टर जिरी कॉलेज की लंबी निमित कुन्नी की मनुंगदा लुसिननबा हाइरमलबसु ठिकादारना वा ओइना लौद्रे मणिपुर की चीफ मिनिस्टर एन बिरेन ममांग सैगी नवेम्बर 19 जिरीबम डिस्ट्रिक्ट पांगथोखिबा गो टू विलेज 2.0 की थरम याव लाकलंबा मतमना जिरीबम की अमत ngairaba जिरी कॉलेज ताबत लंबी दिबोंग खुनौ लंबी अमदी दिबोंग करंगलोमदगी कदम तला फौरक जिरी कॉलेज चटप लंबी असि नुमित कुन्नी की मनुंग सेम लुसिनगदबनी हाइना अकनबा इंस्ट्रक्शन पिरमलबसु ठिकादाना सीएम की वाबु वा ओइना लौद्रि हाइना कुंजासिंग पेनबा फोंदोरकली नुमिन अदुदा सीएम हाइरिबा लंबी सिंग असि नुमित कुन्नी की मनुंगदा लुसिनगदबनी हाइना अकनबा पौताक पिरमलबसु ngasi फाव लंबी सेम लुसिनदना थमलिबा हाइबसि लैबाक की लुसिंग अमना हाइबा वाबु थवोइदबनी सीएम बु इकाइबा पीबनी हाइना खुंजासिंग पेनबा वाफम क्या फोंदोकपगा लोइनना लंबी असि अथुबु मतमदा सेम लुसिनबिउ हाइना अपील तोरकली निंगसिंग बयाई जिरी कॉलेज ताब लंबी असि सेमनबगीदमक रुपा लाख यांखै की सेनफम काइथोखरबा फावबा लंबी असि सेम लुसिनदना लैरिबसिगी मतंगदा जिरी कॉलेज स्टूडेंट यूनियन JCSU नसु अकनबो वाफम थमखिबा लेखरबनी मसिदसु नतना येफलमजिंग क्लब्स
YLC Dibong Kudang Sulambi as Atuba Lucian Binaba, Hybelay Crabani, Adubo, Nazi Paul Lucian and a lady Hensu, Paushna Makatana Supalakli, Atopa Paumana, Manipura total lockdown Tamba Matotare, MPDF, Hokiban Minini Humniasi the Manipura COVID-19 positive Webigisang Kangan Hengalapama de Sandok Kanbigisang Yam Wangba, coronavirus Anobi strain Omicron case Masing Teret Surapasi Yangaga, Manipura total lockdown Tamba Matotare, have a wapa Manipur People's Democratic Front, MPDF ki meke digi thamnakli wapamasi MPDF ki secretary sapam samungau na khuyek pidro thadorokpa sirol amana phongdorakpani sirol asina hai China gi Wuhan city digi ihan hana sandokpa horakhiba COVID-19 na malem sinba thungna sandorakhiduna ngasidi laina asina maram oiraga miyoi kya sienkhre miyoi kya amana COVID-19 positive oiduna awaba kya mayonari atopa pawmana Lambi Tinglambagi Damak CM na Nagaon gi DC Saidakre, Assam gi Minister Himanta Biswa Sarmana Nagaon na Sakiba, Kongsat Amada, District Adugi DC Amadi, Policing na Highway Tingduna Miam, Sathandana Lehelamba Adubo Akan Mamona Yaning the Bafongo Kibaka Lunana, Matautoramba DC Amadi, Police ki Makoktomo official sing Saidakre. Nagaon gi DC Koksinduna CM na Fondo Kibada, Mark Leba Amagini Taunate, Karigidamak Maki Kongsat na Maram Oeraga Miam da Ayetpa Pidibano. Kudakta Miam Hanagum Salanko Haina advice to Kibuga Luna Matuna Maki Kongsat Kamari Lenana Miam Satok Sasinda Ayet Papidana Akan instruction Piki Man Makatana Fondo Kibida Assam the Housing Lady but Lenga Sina BIP culture Bukaidonunda Yabangamloy Ambulance Young National Highway Minute Taragamaro Mari Lenabasina Tingduna Tamlaki Badu Lebak Tibini Masigidama Authority Gi Mo Chilaga Miam Mapu Nakpina Bahizaki Hainesu Paushna Sumek Sena Fondorakli Lushila Point attending na Topa Paukraga Mam Tamzagi Saina the Arun Atupsing Pito Lambagi Kiesta Edina Journalist Razibki Property Sing Fazinkre Prevention of Money Laundering Case Amagamari Lenana Saina the India Aron Atup Singh Naron the Pito Nambagi Maral Siraba Journalist Rajib Sarmagi Lupala Nifu Nipanga Point Kungamatu Romgi Ogadaba SS Singh Fazile Haina Enforcement Directorate Edina Hangzanumita Fondorakli Siel Gidamak the India ki Aron Atukia Sainada Lona Kangalambagi Maralda Sarmabu Special Seal na Faki Special Seal da Register Taukiba FIR di Yumpa Moraga Matung Taba the Edina su money laundering case Malakaki Edina Fazan Kiba asset adu New Delhi gi Pitampura Rajib Sarma gi Ming the Laiba residential property ni Edi gi official Amanahai Indian Penal Code Amasum official Secretaries Act ki Provision Singi Makada Rajib Sarma gi Mayokta Delhi Police na file Tokiba FIR Amasum SAR Sita Yumpa Moraga Edina money laundering Mari Lenaba investigation Sataba Hoki Hainesu Paushna Sumakatana Supalakli Lushila Point at Topa Paumana Husian Youth Lobadigi Mari Shide Bihargi Nalanda District Husian Youth Lobadigi Yam Drabada Miyoi Mari Sikre Amasum Atay Miyoi Ahum Pibam Luna Lady Hadi Laikidraba Singadugi Imungi Miyashina claim Toki Madudi, Makoi Irai Numiki, Nuntilda Mapamadu Sumba Yutaki Masumako Pibam Numidang Atengada Lushilaki, victim Singadugi Manunda Amagi Marimata Oibamu Amana Fondoraki Beda, Manako Bamasaki say Yankigama Suraba Muyasi, local youth Luraba Matung Yumda Laki, Mark Haksangi Pibam Numidang Atenga Puntaram Tabada Sukshilaki, Marku Sadar Hospital Kutapukaki, Toigum Sung Mark. Laying Sataringai, Nungalam Daipung, Marirum Tabada Siki, Hokibata Kamarum, Sorry Pahari area da country you Sunglaki, Hainamiation of Fundoraki, Atopa victim Singsu Masakang Mangam Cre, Marisuba victim Maduri Masakang Mangamdri, Pibam Tina Naraba Muasing Sadar Hospital like Anari, Taudodu, CM Nitis Kumargi Home District Nandalgi, Soti Pahari, locality the Tokibania Hainesu, Pausna Sumakatana Su Fondorakli. Tendakpa Pawabana Pacific Laipak Tongada Samudra Manundagi Volcano Pokhairatuna Asoba Tsunami Ithak Kakhalakre Pacific Laibak Tonga Manakta Angakpa Pangbamong the Samudra Manundagi Yamna Kana Volcano Pokhairakpadigi Asoba Tsunami Ithak Kakhalakre Masum Mi Sing Awang Bumapam the Senkanaki Haina Pawgi Sourcing Hadi Apik Palebasi the Toknak Libasi, Paw found another Honavada, Yamna, Waba Maramna Kudaki Oinadi, Mishibamasum Sopi report Fundry, social media da Tagalakiba,
ꯚꯤꯗꯤꯑꯣꯁꯤꯡꯗꯗꯤ ꯑꯆꯧꯕ ꯏꯊꯛꯅ ꯊꯣꯝꯖꯤꯜꯂꯛꯂꯕ ꯑꯃꯁꯨꯡ ꯌꯨꯝ ꯑꯃꯗꯤ ꯌꯨꯝꯖꯥꯎꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄ ꯎꯈꯤ꯫ ꯅ꯭ꯌꯨꯖꯤꯂꯦꯟꯗꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫